College student ani scuba diving class loiraba matung professional scuba diver amaga loinana punna makhoi ahum yamna luba ising manungi surung amada sangshinba huruklammi. Ahanbadadi kari sokiba leitina yam nungaina laklammi. Masigi matung makhoi ahum mathaklomda amuk hanna karaknaba lakpa matamdadi satra anidu lamjingduna puriba pro diver adu lambi onana satkhirammi. Satra ani adusu akhuba mafam amada tawfung khangdana leiba taki. Matang hasda hangbiyabo hangdi pro diver asina satra ani asibu thamlamduna kamdawna lambi ngauna satkribano haibasini. Masigi matungdadi satra ani asi kangfalda chumna karaktuna makhoi ani si hingauki. Wari asi the Emerald Singh Cave diving incident haraga ngasi su miyamna marup sing wari asi yam interesting oibta natana tu khiau chunghanba ngamgadawba asengba thokiba wari ama khakni. Video loifau yengbiduna dongi mod comment ta phongdok piram. Northern Florida da leiva Wakulla country. Mafam asda Wood Valley Grass Plain haina mafam ama lei. Mafam asi awangbu u kyana question-duna lei adubo umang asigi manungda yam chawba amadi complex oiba underground river network Emerald Singh hariba mafam asisu lainungda leiva pak chawraba turelgi network sing yawnabage thong ama oire. Mathaktagi yengba matamda ising asi mayek singna fazai. Yam pikna nungsiba yumda leiba pokri amagum oiribani. Adubu marup sing masi taradi adom soidina ngakani madudi pokri manba kom macha asigi manungda apik tunnels miles kya sandoktuna lairibani. Mafam khara amadi 150 feet hena luba guhagumba mafam kya marum lei. Mafam asigi khudongthiba harigadi underground current na maram oiraga miyoi amabu hena lu thaba mafamda singthaba ngamlibani. Aduna divers singna mafam asda changbada akiba poi. Maram sing asi leibdagi cave diving certificate paraba miyoi singtamag mafam asda changba yahali. Adubu rules faniyam semlagasu miyoi bagi khawlangba henmankibana tawroidaba kya tawba ngamhalli haibasidi aikoi loinamakni yanaraba wafam amakhakni. 1988 ki December 15 numit asda chahi 13 suraba Bill Cronin na mahaki khongloi oina khallaba Kevin amadi Charles makhoi ahum Emerald Singh explore tawnaba sem sabal oirami. Makhoi ahum asigi manungda diving certificate paibasi sumnatigi Bill khaktamak oirami. Mahak ising manungda leiba surung chama hena explore tawraba certified diver amani. Amaromda mahaki khongloi oigadawriba Kevin amadi Charles makhoi anigi oinadi mission asina ahanba oiramki. Somda Bill mahaki leijariba experience adugi maramna karisu chingnaba leitana mission asigi dive leader amagi role lawgadawri. Mission asigi plan asumna oi madudi open water oina leriba carbon zone asdagi hendoktaba haibasini. Mazda soingam yaudragadi 30 minutes ki manungda amuk mathakta dinner yauba nangnaba karakpa haibasi oiki. Makhoi ahumak dual side mount tanks asi sizinarami. Gear sing ningthina check tawrabagi tungda Bill na mission asi hodokhi. Diving group asigi oina mathau taba reel puraklamde. Masigi mahut hanadagi install tawduna thamba permanent guideline asibu sizinarami. Ikui-kuidana makhoi singhol ki makha ithang-thangba sarukta yaushillakhi. Numit ki masek mangal mafam asdagi ubasu fangli. Charles amadi Kevin ahanbu oibana langtaknaba akibatana pik thalammi. Open area da ngahek koiduna leramlaba matung surung ama yawnabagi makhul macha oina leibadu Bill na urakhi. Entrance asda Reaper Green gi warning sign amsu uki. Adubu Bill mafam asda changnimbagi ikhawlangbadu henmankibana mahakna purakpa light aduna makhul adu kaptuna yenglammi. Adubu aroiba mafam adu mahakna ubadi ngamlamdi. Mazdagi mahaki langtaknaba aduna changlage haibasda warep lepkhirami. Mazdagi mahaki timda mafam asda lengdana leramnaba hairamlaba matung mamlaba surungi maikairomda jangshingituna mangkirami. Mazdagi ikui-kuiduna Bill amuk thoraktuna Charles amri Kevin da surung manungi isingi fibam akaiba leite khudong thiningai oide hairaklammi amadi mafam adu chatningbra haina suanglakhi. Adubu Charles amri Kevin makhoi anidi surung manungda panduna lekhigadra haibagi akiba poki. Aduna Bill na hairakliba wafam asda yaningbo oikiti. Makhoi anigi kizaba matawdu ubada Bill na entrance aduwaida ngahek leramlaga thoraklasi panthaduna leiragumsi hairaki. Bill gi wafam asda makhoi anisu yaningda yapataki. Mazdagi makhoi uhum entrance adugi makha ithang-thangba sarukta kumdaba uraklammi. Charles amri Kevin mahaki matungda laklibra haina Bill na kayarak yengzarami.
ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯁꯨꯝ ꯍꯦꯟꯅ ꯂꯨꯊꯕ ꯃꯐꯝꯗ ꯏꯔꯣꯏꯔꯛꯂꯝꯃꯤ꯫ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟꯒꯤ ꯃꯤꯍꯣꯟ ꯇꯅꯤꯛꯄ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛꯇ ꯇꯧꯗ꯭ꯔꯤꯕ ꯖꯦꯔꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯕ ꯃꯔꯝꯅ ꯍꯦꯟꯅ ꯂꯨꯊꯔꯤꯈꯩ ꯑꯀꯤꯕꯇꯨꯅ ꯌꯣꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯍꯜꯂꯒ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯔꯒꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯗꯨ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯗ ꯕꯤꯜꯅ ꯊꯝꯈꯤꯕ ꯄ꯭ꯔꯣꯃꯤꯁ ꯑꯦꯟꯇ꯭ꯔꯥꯟꯁꯇꯒꯤ ꯍꯦꯟꯗꯣꯛꯂꯣꯏꯁꯤ ꯍꯥꯏꯕꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ ꯍꯥꯏꯕ ꯕꯤꯜꯅ ꯈꯪꯖꯔꯛꯂꯝꯃꯤ꯫ ꯇꯅꯦꯜ ꯃꯈꯨꯜ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯃꯐꯝ ꯑꯃ ꯌꯧꯔꯛꯄꯒ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯏꯌꯔ ꯁꯄ꯭ꯂꯥꯏ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯛꯈꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕꯁꯤ 650 ꯐꯤꯠꯀꯤ ꯑꯔꯨꯕꯗꯅꯤ, ꯑꯗꯨꯒ ꯑꯦꯟꯇ꯭ꯔꯥꯟꯁ ꯑꯗꯨꯗꯒꯤ 150 ꯐꯤꯠ ꯂꯨꯊꯕ ꯃꯐꯝꯗꯅꯤ ꯇꯤꯝ ꯑꯁꯤꯅ ꯂꯩꯔꯤꯕꯁꯤ꯫ ꯃꯁꯤꯃꯛꯇꯤ ꯁꯦꯐ ꯑꯣꯏꯕ ꯂꯤꯃꯤꯠ ꯑꯗꯨꯗꯒꯤ ꯀꯥ ꯍꯦꯟꯅ ꯀ꯭ꯔꯣꯁ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯕꯤꯜ ꯃꯊꯛꯂꯣꯝꯗ ꯑꯃꯨꯛ ꯀꯥꯅꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯈꯜꯂꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯅꯤ ꯑꯗꯨꯒꯤ ꯀꯤꯖꯕ ꯃꯇꯧꯗꯨ ꯎꯔꯒ ꯕꯤꯜꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯅꯕ ꯈꯪꯍꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯞꯅ ꯀꯥꯔꯛꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯖꯪꯁꯟ ꯑꯗꯨ ꯌꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯍꯥꯟꯅꯗꯒꯤ ꯂꯥꯛꯂꯤꯕ ꯊꯧꯔꯤꯒꯤ ꯂꯝꯕꯤ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯌꯥꯝ ꯇꯣꯉꯥꯟꯕ ꯇꯅꯦꯜ ꯑꯃꯒꯤ ꯃꯥꯏꯀꯩꯗ ꯕꯤꯜ ꯆꯪꯁꯤꯟꯕ ꯍꯧꯔꯛꯈꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯛꯎ, ꯊꯧꯔꯤꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯤꯜ ꯇꯅꯦꯜ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟ ꯇꯅꯦꯜ ꯑꯁꯤꯗ ꯆꯪꯂꯨꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯅꯤ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯀꯤꯕꯒ ꯑꯍꯥꯟꯕ ꯑꯣꯏꯕꯒ ꯑꯅꯤꯃꯛ ꯄꯨꯟꯁꯤꯟꯈꯤꯗꯨꯅ ꯕꯤꯜꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯔꯥꯟꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯔꯁꯨ ꯕꯤꯜ ꯂꯝ ꯑꯁꯤꯗ ꯑꯦꯛꯁꯄꯔꯠꯅꯤ, ꯑꯗꯨꯅ ꯆꯨꯝꯂꯕꯣꯏ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯕꯤꯜꯒꯤ ꯃꯥꯏꯀꯩꯗ ꯑꯃꯨꯛ ꯂꯥꯛꯄ ꯍꯧꯔꯛꯈꯤ꯫ ꯁꯨꯝ ꯆꯪꯂꯛꯄꯗ ꯑꯀꯣꯏꯕꯒꯤ ꯐꯤꯚꯝ ꯑꯗꯨ ꯍꯥꯟꯅꯒꯤ ꯏꯃꯥꯟ ꯃꯥꯟꯅꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯁꯣꯏꯔꯦ ꯍꯥꯏꯕ ꯀꯦꯚꯤꯟꯅ ꯈꯟꯈꯤ, ꯑꯗꯨꯅ ꯕꯤꯜꯕꯨ ꯂꯦꯞꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯤꯜ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯂꯝꯕꯤ ꯃꯥꯡꯕ ꯈꯛ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯀꯦꯚꯤꯟꯗ ꯍꯥꯏꯔꯝꯃꯤ, ꯑꯃꯗꯤ ꯀꯦꯚꯤꯟꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯌꯥꯈꯤꯔꯝꯗꯦ꯫ ꯏꯌꯔ ꯁꯄ꯭ꯂꯥꯏ ꯂꯣ ꯑꯣꯏꯔꯛꯂꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯕꯤꯜ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯆꯠꯄ ꯍꯧꯈꯤ꯫ ꯁꯣꯝꯗ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟ ꯀꯗꯣꯝ ꯆꯠꯁꯤꯒꯦ ꯍꯥꯏꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛ ꯍꯟꯅ ꯌꯦꯡꯂꯝꯃꯤ, ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯋꯥꯔꯦꯞ ꯑꯃ ꯂꯧꯖꯈꯤ꯫ ꯕꯤꯜꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨꯔꯣꯝꯗ ꯌꯦꯡꯂꯝꯂꯕ ꯃꯇꯨꯡ ꯖꯪꯁꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯨꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨꯁꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯏꯌꯔ ꯁꯄ꯭ꯂꯥꯏ ꯑꯗꯨꯁꯨ ꯂꯣꯏꯒꯗꯕꯒꯤ ꯑꯦꯂꯥꯔꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯌꯥꯝ ꯊꯨꯅ ꯃꯊꯛ ꯊꯪꯕꯔꯣꯝꯗ ꯀꯥꯔꯛꯈꯤ꯫ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯑꯆꯨꯝꯕꯅꯤ, ꯇꯧꯕꯇꯕꯨ ꯃꯈꯣꯏꯗ ꯗꯔꯀꯥꯔ ꯇꯥꯔꯤꯕ ꯏꯌꯔ ꯁꯄ꯭ꯂꯥꯏ ꯑꯗꯨ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯕꯅꯤ꯫ ꯀꯪꯐꯥꯜ ꯌꯧꯅ ꯀꯥꯔꯛꯅꯕ ꯍꯣꯠꯅꯕꯗ ꯁꯦꯚꯤꯌꯔ ꯗꯤꯀꯝꯄ꯭ꯔꯦꯁꯟ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯃꯈꯜ ꯑꯁꯤ ꯁꯣꯏꯗꯅꯃꯛ ꯅꯥꯒꯗꯧꯔꯤ ꯍꯥꯏꯕ ꯃꯥꯡꯖꯧꯅꯅ ꯈꯪꯕ ꯉꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟ ꯎꯆꯤꯟ ꯅꯥꯆꯤꯟ ꯏꯁꯤꯡ ꯃꯊꯛ ꯐꯥꯎꯗꯤ ꯌꯧꯕ ꯉꯝꯂꯦ, ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯈꯨꯔꯨꯗ ꯌꯥꯝ ꯀꯟꯅ ꯊꯤꯟꯕ ꯑꯃꯗꯤ ꯅꯥꯕ ꯍꯧꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯌꯥꯝ ꯀꯨꯏꯅ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯕꯤꯜ ꯀꯥꯔꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯊꯦꯡꯂ ꯐꯥꯎꯕꯗ ꯕꯤꯜ ꯀꯥꯔꯛꯇꯕꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅꯃꯛ ꯊꯣꯛꯂꯝꯂꯅꯤ ꯈꯟꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯪꯐꯥꯜꯗ ꯀꯥꯔꯛꯈꯤ ꯑꯃꯗꯤ 911 ꯀꯣꯜ ꯇꯧꯈꯤ꯫ ꯔꯦꯁꯀ꯭ꯌꯨ ꯇꯤꯝ ꯌꯧꯁꯤꯜꯂꯛꯄꯒ ꯊꯤꯟꯊꯗꯅ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟ ꯇ꯭ꯔꯤꯠꯃꯦꯟꯠꯒꯤꯗꯃꯛ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯆꯥꯔꯜꯁ ꯑꯃꯗꯤ ꯀꯦꯚꯤꯟꯅ ꯇꯥꯛꯂꯝꯕ ꯂꯝꯕꯤꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯅꯤ ꯑꯁꯤꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯕꯤꯜꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯍꯥꯛꯀꯤ ꯒꯤꯌꯔ ꯑꯗꯨ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ ꯕꯤꯜꯒꯤ ꯏꯌꯔ ꯁꯄ꯭ꯂꯥꯏ ꯔꯤꯒꯨꯂꯦꯇꯔ ꯑꯗꯨ ꯃꯥꯜ ꯐꯪꯛꯁꯟ ꯑꯣꯏꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯇꯤꯝꯅ ꯃꯁꯤꯃꯁꯨ ꯈꯪꯕ ꯉꯝꯈꯤ꯫ ꯉꯁꯥꯏ 150 ꯐꯤꯠꯀꯤ ꯑꯔꯨꯕ ꯑꯗꯨꯋꯥꯏꯗ ꯕꯤꯜ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯥꯏꯇ꯭ꯔꯣꯖꯦꯟ ꯅꯥꯔꯀꯣꯁꯤꯁ ꯃꯥꯌꯣꯛꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯅ ꯑꯣꯔꯤꯖꯤꯅꯦꯜ ꯒꯥꯏꯗꯂꯥꯏꯟ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯆꯠꯇꯅ ꯇꯣꯉꯥꯟꯕ ꯑꯔꯥꯟꯕ ꯇꯅꯦꯜꯗ ꯆꯪꯈꯤꯗꯨꯅ ꯊꯋꯥꯏ ꯃꯥꯡꯈꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯝꯗꯧꯕꯒꯦ? ꯏꯆꯝ ꯆꯝꯕ ꯃꯤꯁꯟ ꯑꯃꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯍꯥꯏꯕꯁꯤꯃꯛ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯥ ꯍꯦꯟꯖꯤꯟꯕ ꯑꯩꯒꯤ ꯀꯦꯄꯦꯕꯜ ꯑꯣꯏꯕ ꯂꯤꯃꯤꯠꯇꯒꯤ ꯍꯦꯟꯗꯣꯛꯅ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯈꯪꯖꯤꯟꯕ ꯌꯥꯏ꯫